Manipur University के Department of Mass Communication दा Media Archive and Research Center ama University asigi Vice Chancellor Professor N Lokendra na hangdokre Manipur gi puari oiriba amadi puari oirakadaba photograph auto visual sing archive tauraga thamnabagi pandamda Media Archive and Research Center asi hangdokpani haina Department asigi guest faculty Dr. Johnson Rajkumar na phongdorakli thoram aduda Johnson na makha tarduna center asi tumgi generation sing na amade Miyamna research tawbada hena khudong chahanabagi pandam da hangdokpani loinana Media Archive and Research Center asida tongan balamda laiba journalist sing amadi film gilamda laiba miyoi singna photo amadi video sing su donate tawrakli haiki ngasi hangdokhiba center aduda kuiraba photo amadi video sing medium format large format digitize tawduna thambagi khudong chaba lei video amadi photo mayam asi safekeeping oina preserve tawraga preventive conservation da thambaga loinana miyamna access tawba yana bagi khudong chaba su laigani hairi thoramaduda University asigi School of Social Sciences ki Dean Dr. Mem Chaloi Tongbam Manipur State Film Development Society gi Secretary Sunju Bachaspati Mayum amasung Masscom Department ki Head in Charge Dr. N Rohin Kanta su sarukyake Archive asi Manipur ki photographs adegi di audio visual history मैम सिदा archive तौरगा थम्मगा अदुगा तुंग ओरेक्पा generation adegi di scholars sing मैम ने research तौबगी पुदोंग साबा दु सिदा इस्ता फंगजगनी research तौबगी मैम history केका मैम येंगबगी सु पुदोंग साबा दु लाइनबा अखोय जि हांगजबनी अदुगा कनोगी Manipur की video material मैम donate सु तौजरी journalist मैम नसु donate तौजरी अदुगे सिगी थाइनेगी tape mini DV हाइतारे अदे VHS tape मैम सिसु digitize तौरगा सिदा इस्ता archival ओइना safe keeping ओइना थमगदबनी अदु चीज थमगंदा मैम रिसर्च तो मैम एनीवेयर अराउंड द वर्ल्ड अदगी मणिपुर दो वगैरह रिसर्चर वगैरह जर्नलिस्ट वगैरह फिल्म मेकर्स kana interested over public वगैरह इस लाग एक्सेस over फंगनी